अहानबद मरुइबा पाउ लाइसेंस कखरबा भैरोदान स्कूल की नकलदा हैरा योलिबा नॉन लोकल कुनमरी की फमफम इम्फाल सिटी मनुंगदा पीगदबने हाइबा सरकार के कनबा प्रेशर लाकपदगी आईएमसी मनुंगदा पेनद्रे टेक्नोपोल डिस्ट्रिक्ट की मोरेदा अथुबा मतमदा ट्रॉमा सेंटर अमा साननबा थौरांग लेरे हाइना हेल्थ मिनिस्टर एल जयंत कुमार न फोंगदोखरे अमसोंग इम्फाल मनुंगदा फुट ब्रिज अहुम सागदौरी खुरुमजेरास टीवी की नुमिदांग की पावगलिना नमयाम तराब नोकचेरी हजि पाव सनोना पिसरी लाइसेंस कखरबा भैरोदान स्कूल की नकलदा हैरा योलिबा नॉन लोकल कुनमरी की फमफम इम्फाल सिटी मनुंगदा पीगदबने हाइबा सरकार के अकनबा प्रेशर लाकपदगी आईएमसी मनुंगदा पेनद्रे हिरम मसिदा रिपोर्ट अमा ISTV न्यूज़ न फंग पाव अमगी मतुंगिना भैरोदान स्कूल नकलदा हैरा योलिबा नन लोकल कुनमरी की मफम असी IMC न सत्खिबा अप्रैल की तांग 38 लाइसेंस कखरबनी हाइरे मफम असिदा नन लोकल सिंह हैरा योंदुना फंगन बई यारोय हाइदुना JCILPS की स्टूडेंट विंग अमदी वुमेन विंग ना इरांग हौतुना मेगी तांग अनीदा मफम अदुदा योलिबा हैरा सिंह सैखाइदुना अमांग अता थोनबा लैख्रे थौदोक अदुदा सेनई हाइबा JCILPS की म्यूजिंग पुलिस न फाजिंदुना थमलबा मतुंग मेगी तांग अहुमदा महुत मिनिस्टर T श्याम कुमार गा वारी सानदुना यासिनबा पुरकपदगी कंडीशन अमत यावदुना फाजिंदुना थमलुबा JCILPS की म्यूजिंग थादोखी लोनना नुमित अदुदा मिनिस्टर श्याम कुमार ना हाइरिबा हैरा युमफम असी था अमगी मनुंगदा अतोप मफम अमदा होंदोखलगनी हाइना थाजबा पिखिबा लैख्रे वाफम असिगी मतांगदा कोर्टा लाकपदगी कोर्टना था अहुंगी मनुंगदा मखोगी फमफम पिगदबनी हाइना कोर्टना खनबसु लैख्रे सैरक्सिदा IMC ना लाइसेंस कखरबा नन लोकल कुमरीगी असिगी दमक्ता मणिपुर सरकार की माइकैदगी अकन प्रेशर पीदुना मखोई कुमरीगी फमफम असी इम्फाल सिटी की मनुंगदा पीनबा खंगलख्रे सरकार की माइकैदगी अहानबदा फैमिली वेलफेयर लाइन दा मखोई फमफम पीनबा खंगलखी IMC की माइकैदगी सरकार की वफम अदु याकिदी मदुगी मतुंगदा अमुक हना मोहट की सेक्रेटरी M जोइना सत्खिबा जून की तांग मरीदा अमुक हना IMC की कमिश्नर दा अयिब सिरो थारक्तुना मखोई कुनमरी असिगी फमफम BT फाक ममांग थंगबा प्लविक टॉयलेट लेरिबा मनाक्ता पीगदमने हाय वफम अमुक हना खंगलखे पावसिन मखा तारदुना वफम असिगी मतांगदा IMC ना अनिरक मफम पांगथोक्तुना सरकार ना पिरकलिबा प्रेशर असी यारोय हाय पाखुम पिखरे हायरी इम्फाल म्युनिसिपल कॉर्पोरेशन लाइसेंस कखरबा हैरा योनबा म्यूई कुनमरी दमक्तदी सरकार असिना IMC दा अकनबा प्रेशर पीदुना हाइबा म्यूसिंग असिगी फंबम अमा री अरेंज तौनबा हाइबा जगह पिनपॉइंट तौदुना पी वेगी थबक फबो चथरी अदु हिरम मसिदा मतम साना मतम कुलिंदगी स्टेट बेंडर सिना कोई फुटपाता यामना नुंजु नुसागी अवाबा कया मरक्ता अमदी पुलिस की अमदी IMC की कोई तांथोकपा तकथोकपगी चखाइबगी मरक्ता इमासिना थेनरिबा खुदोंग चादबा म्याम सिददी सरकार मियंग संगिदबदा असुगी मतिक पेंदबा वाफम कया फोंदरोकले इकाइबा पुनमकबु हुंतोगा हिंगिबा पुंसी मयेंगजे मैतै मचा अमा ओइना सारबिरेना अखोइगी नुपी खुनाइबु योखटपियु नुपी खुनाइबु चिंखटपियु इमा इम्बेंगी मफम चाबा अमतंग येंगबियु फुटपाता फमगसु खोलगसु मोइगिदी नहालमुक्ता सिदेसु कनो तौबा कांदसु थुगाइबा खोकाइबा तौरगसु पुलिस मखैना अदुम ngapi senbidana adum tawrag moidi mafam famfam pinaba khonaba mayam tawbi moina haklaita talamina khoi famfam laite nong sing marakta laitabai ni thoga isi moina famfam bibiba natana upai laite khoi khogi pofam jingju thunau tang wakhan khandabiu lainabiu maramdi wakhan kitang khallaga khoi karaida kamai torga famanji ge haibase ai tasengna haibda simtang khanabibadi ai pami ai wakhanda असिगुम्बा नोमगी सरा तांदुना लेटर लाइरा कया इमुंग पुनरिबा इमासिना थेनरिबा खुदोंग सादबसिंग असिदा मणिपुर सरकारना मानबा मियेंग येंगबिदुना मियोय कुनमरीदा थमलिबा मियेंगदुमक हाइबा स्टेट बेंडर इमा बेंसिंगसिदु थंबीबा हाइबसी यामना तंगाई फद्री वीडियो जर्नलिस्ट ननावगरना पाउदमजरिबा इंद्रा ISTV न्यूज़ इम्फाल चेरक सिदा सरकार की माइकैदगी अकनबा प्रेशर पिरकपदगी ngasi nungthil pung 3 taba matamda amuk hana mifam pangthoknaba IMC की मेयर ना ऑर्डर थोक्तुना मरी लाइनबा कॉर्पोरेटर सिंह दा खंगखरबसु कॉर्पोरेटर अयाम्बा लाकनदबदगी मिफम अदु पांगथोखिद्रे हाइरी
Technopol District ki Moreda athuba matamda trauma center ama sanana ba thorang leire chahi khara asida Moreda healthcare sector da ahongba khara di uba fanglagani haina Health Minister L Jentakumar na phongdokre wafam asi ngasi Technopol District ki Moreda leiriba ana layeng sangsing amasung haksel ga mari leinana thabak pakhatkadaba mafam sing koina chatuna yengshilaba matungda paumi sing da phongdokhibani mahak na makha taraduna More asi Trans Asian Highway lakpa amasung Act is Policy lakpa matamda health sector asida yamna maru oiba mafam ama oirakle More bazar manakta leiba hojik mathau ningthina tawriba primary health center ase expand tawdaba yadabagi fibam lakle loinana nurse amasung doctor singi quarter na chingba pinana ba hotnaba mathau tare haiki amaromda More fauraga Myanmar romdagi pushilakliba chana thaknana ba potlam sing asi miyoi bana chabada hakchangda akaiba leibra leitabra haibadu changyeng tawbagi tangai fadaba leibana laboratory test tawdaba yadabagi laboratory ama sagatpa loshilakle darkar leiba machine singsu yoraklagani food safety act ki makhada pushilakli bachinjak sing yengshinaba yananaba manpower ge award apartment khatnaba su thaurang leire haiki mamang sarkar gi matamda Moreda famung yangkhei leiba ayus hospital ama hana khudeng thabi manaki jamulong da sananaba thaurang tawrambani adubu mafam adu Moreda gi lapthokpa amasung mi tadaba mafam oibana Morega naknaba mafam da hongjinba yabra haina khanabaga loinana ti yangnom village ta yengbani mafam asi national highway dagi khara changsin ba mafam oibana karamba mafam da hena fagada ge haibadu khanakhigani haiki amaromda emergency case ta drone sing season aduna ana layengi potlam sing puthok pushin tawba yabra haibadu changyeng tawragani mai pakpa tarabadi haksel gi lamda soidana achauba mai pakpa ama oigani haiki minister gi khongchat aduda Moreda leiriba art and culture gi lam adusu yengshinbaga loinana mafam adu fencing khazil laga Minister Jentakumar na thamgani phongdokhi den hot about manpower hojik musu mutak mari mulai ta mari ja koi shona mak machine hang kani maram langai infrastructure lai tawi to work ki wa ne once functional ore har ge lok manpower hang lani diglo ne masjid la ka to mak lab pipe dagiri infrastructure khaltane yadre then what about the machine tools equipment adu hai bugi masjid ko ki food safety ki ko officer delhi da ta kan meeting chalo da government india na Minister of Health matuna aya pire signal pire moi madigi equipment me lab amagi changum to equipment pire gi habi potum lai Imphal manungda miyamna lambi chatpada khudong chananaba footbridge ahum sananaba Ministry of Road Transport na ayaba pirakle haina PWD gi Additional Chief Engineer 3 National Highway Tongbram Ravindrana ISTV News ta phongdorakle ISTV News ga khanana unaba amada Ravindrana makhatana Ministry na LIC mamang BT Road amadi Kaisampata footbridge amamam sabaga loinana khongnang ani kara kangla sanathong amadi Raj Bhavan mamangi traffic island sing Pikta hanbaga loinana matamga chunaba mongda semgatnanaba lupa crore tara nipal lakh kuntra taruk ki ayaba pirakle high river sing asigi mathakta state government na Imphal College mamang amadi governor mamang da footbridge amamamsu sanana ba thaurang tawre footbridge sing asi loishilaklabadi gari kungna chatliba lambi sing lanbada miyamna thengnariba awaba sing khara koklagani amadi ka hena chaurba traffic island ahum asi pikta handuna matamga chunana semgatpana lambi chathok chasinda khudong chahan natana Imphal bu masak fajahan badasu mateng panglagani haiki road safety ki matang da khoi foot overbridge sana basu ministry na sanction tawrakle adura sagado ba jaga sing na khoi LIC mamang adagi BT road khoi flyover bridge ei hek machine adwaida amana Kaisampata aduga sinataba sanction amadana khoi state fund su sanction ama hanagi leire masina Governor Mamangi Dama Saragana Amana Imphal College Maman Sasi Habigi proposal Amadi PWD later. World Environment Day Palanga Mari Lenana Lamfil Pataleba Register of Cooperative Society ki complex da Cooperative Minister Nemcha Kibgena Uchara Kaya Thakre Uthabagi Thoramadu da Principal Secretary JC Ram Thangasu Sarukyaki Tung da Pangtokpa Thoramda Minister Nemcha Kibgena Akoibagi Fibam Ningtina Thamnana Bahotna Bada Pumna Makna Apun Bathogdang Lominaduna Uthaba Yamna Mathok Tare Ekoi Miyoiba Pambigi Mating Hingbani Haibasi Kangbagaloinana Umangak senba yauna akoibagi fibam fagatnaba mahausa lairembina thambiramba singi magun khangba mathok tai haiki
National Sports University ki course ahum Lucknow da thamgani haibagi matang da yaning da bafungdoktuna khongjang changsin bada desam gi thomi sing fazin ki ba yaning de haiduna ngasi Imphal West ki desam gi thomi sing na makhoi busul fazin biro haina Chief Minister Secretariat tamna thomjil lakhre masing yamlaba police singa mafam aduda chauna mukna bathoki Police na desam gi thomi sing control tawraba matung da kaisampat fawa takthoraktuna mafam adudagi desam gi Vice President Wahengbam Bir Chandra Imphal West ki Vice President Abung amadi member khara police na pick up tawkhre desam gi thomi sing na luchingduna mahiroi kya ga loinana CM gi banglo tamna lakpa CC Higher Secondary gi gate tagi police na thatuna halankhre Cherak sida National Sports University ki maroiba department khara Lucknow da hangani tawrambadu kakthat khre haina Chief Minister na phongdorakpadagi desam na changsilimba khongjang matam khara goina handokle hairi hiramasiga mari leinana ngasi Chief Minister unaruraba matung desam gi Secretary General Settle Oinamna Paumi Singda University asigi maroiba department khudingmak Manipur da hangba desam gi fazan kiba thomi sing condition yauduna thadokpa haibasida yanabadagi khongjang asi handokpani yanari ba wafam thabak oina onthok trabadi makhatana khongjang changsingani hairi Baba National Sports University ama oinana ba changchalaliba khongjang si Manipur da hangadoriba National Sports University sina budget university ama oina hek mapung phaba university ama oidri phawba koi democratic oiba khongjang da koi makhatana National Sports University ki khongjang asi ekoi changchang digani masigi matang da koi tesana miyeng changkini hana thumjari Rajya Sabha ki MP KH Bhavanandana ngasi thabaktigi potharaba IS officer oiramba Halim Chowdhury ga unakre unabaduda masagi chahi maudrarom suraba Halim Chowdhury na Chief Minister N Biren Luchingba Sarkar asibu thagatpa phongdokpa ga loinana Chief Minister Biren asi tauba ngamba amadi tawshinaba haitaba luchingba amani haina thagalakre Council and Loba Class 12 ki Science Stream ki parikya da Engineering Drawing ki subject da Manipur Pumba ki makok oikraba Laibung Makhong dagi Wahengbam Yunganba Mitaina Civil Engineering tamba pamlabasu imung manung ki fibam na mahakna pamjariba adu tamba ngamloidabagi fibam da leire haina ISTV News na pau sandokraba matungda Consumer Affairs Food and Public Distribution Minister Karam Shyam na ngasi Wahengbam Yunganba Mitai da lupa lakh ama mating pikre Minister na Yunganbagi mayumda tuna mating piba aduda Minister gi loinabi Deblasu Sarukyaki Minister na Paumi Singda Wahengbam Yungan bagi wari ISTV News da thengnabadagi mahakna mating pangingbadagi senfam asi pibani haiki Engineer tamu afaba engineer oiro ay matamagda nang oiro matungda hawrokam kawba yadaba dilaira ba imungdagi hawrakiba ay aduga laira ba imana honarakiba aduga ngasi aina laise nang kap engineer uhin madun kap nati nang hayang matik saba phaba mi ama oira ba matungda adi laipa ki oina state chigi oina kayumba phaba khara tawgiana wakalon phawna nabani aina lai senasi aduna aingonda igi kendra gi natraga tu gyata gi haiba wakalo laite Wahengbam Yungan ba Mitaina mahaki larik makha tambada mating oinanaba minister na mating pangbibagi damak thagapa phongdokhi Tamba ngamani haba yam soba thajaba thamjai isada isale tadna wajara madu sumana mateng pangmi bazida I thamoji chaktok ma ji phauji tamba ngamaga di hena best level do hana jagena khaljai Manipur Sarkar ke employees singna taliba 7 pay commission Manipur lenga na pidrabadi electricity employees union na Manipur pumba mai muthattuna khongjang changsilakpa yai haina union asigi general secretary T Lamphil Maitai na phongdokre ngasi kaisampata leiba power house ki geta 7 pay commission chatna lu haiba davida wakat mifam ama chathaki mifam aduda union ke general secretary na makhatana employees singna taliba demand sarkar na pigadabani taliba demand asi pithoktana asum thamlabadi union asina Manipur pumba mamhanduna khongjang yausilakpa yai haiki Akoi electricity employees union su ngasi dagi hauna sit in protest tawraga matang tamna khongjang asi changjelakani aduga karigumada government sungta tabirakta bataragadi Manipur sintungna mai muthalakpa yabagi kudong thibadu nangakpa yai sine khoina electricity employees union ke makai dagi thamjariba
Amaromda MSPDCL gi employee singnasu taret shuba pe chatna halu haina secure office mamangda wakat mifam chathakre saruk yakiba langpoklapam Brojendro Koba employee amana government na thuba matamda taret shuba pe chatna halu haiba khongjang saruk yaduna wakat mifam chathabani haiki Mitei lining chatpa singi thogdok wathok ki thauram pangthokpada ani thokpi gi chatnaba leibana khudong chadaba mayuk na hale haina langol da leiba kangleipak sindam sangi office da pangthokhiba paugi mifam aduda irat piba ke sana hongbana phongdorakle mahakna makha tana ani thokpi gi chatnabi leibana pokpa luhongba amasung sibana chingbagi thauram pangthokpada khudong chadaba kaya mayoknare masidagi koknanaba akhang aheisingna chapchaba chatnabi ama lepthoknaba hotnabiu haike saruk yakibi kangleipak sindam sangi principal su oiribi folk music in national top artist I Padmabatina luhongbagi koibada oida koigadra yetta koigadra haibagi chayet naba leibana chamam naba thokhalle hiramasigi matangda sana konung royal council na chumba ama puthokpiu maitei singi thanaba yadraba thausil sing asi lairik oina ithoknaba hotnabada chayet naba sing asina apanba pire haiki yam atuba matamda ai lamdam sigi pukaida sahitagi pukaida aina masi menjanjagi haibase ai achetpa wasaka konana ai ngasi loin sem sare All Manipur DPC completed candidates of police constable male lisingani tara humdoina haukiba hing nongyai dagi Manipur pumbada chathakiba pung nifu nipal gi ban adu ngasi numidang dagi handokre MLA Susindro na ngasi candidate singi mihut singa unaduna atuba matamda chief minister ga unana basilagani haina thajaba pirakpadagi ban adu handokhibani hairi More Consumer Club amadi Socialist Students Union Manipur anina khutsamnaduna ngasi More Town manungda non biodegradable plastic thingnana ba drive chathakre ayupung taretagi More Consumer Club amadi Socialist Students Union Manipur na More Police amasung commando yauraga chathakiba drive adu More Bazar dagi hauraga Indo Myanmar Friendship Gate number 1 amadi gate number 2 forward chathaki More Consumer Club ki President Saibol amasung Social Students Union Manipur gi advisor and sana halna chathariba plastic thingbagi tabak asida miyamna sumating pangbiyu haina phongdokhi Akoi gate number 2 Indo Myanmar Friendship sida Brahmaromdagi pusalakpa plastic singje ko sin ban toksanjara me koi moi dai policing ga tanaraga Taramathui Suba State Assembly Mikhalda Patsoi Kendra da Taukiba Aranba Thowongi matangda achumba while ama yamna atuba matamda phanglakpa yabagi thajaba leire haina NEIDP gi mirep oikiba sapam kunjakisho na phongdorakle tera sapam lekai de leiba mahaki yumda pangthokiba both level committee sembagi thauramda wafamasi mahakna phongdokhibani mahakna makha tana haukiba mikhal aduda kanagumbana lana tawkre habasi Supreme Court na yarabani Court na masigi while atuba matamda lakthoraklagani while asi laklabadi parties gi patsoi committee gi pangal kan lainanaba polling amamamda parent women amadi youth committee semnanaba ngasidagi thabak hauduna June kuntra da member listing taram manga yaunanaba thabak tawgani haiki aina mapamatu dawna tamatu ai khankiba tisina do isona sambe patai ro de kasi to jogder kasi tasena kasi wan phoma kasi Manipur da ta bharat koina भारत की इतिहास का इलेक्शन कमीशन ऑफ इंडिया ना गणतंत्र पर भारत से 100 नोटिस दैट ना डेवलपमेंट फोम को के कुल पीस है मसी डिस्प्ले हो गई बताइए क्या टूरिस्ट बटिंग दो बताइए भारत ले बार रांटी तो बार ना योर बार रांटी तो पर ना मसी खाना है मसी यस नोटिस इंडिया डेवलपमेंट पार्टी मणिपुर ना ते मसी Normally, so children notice that we have thrown to the so children notice that the Women Party told us again. You never party prime minister, we have the Contango. Natural kita jadi hari pemdul phone nama currency. Manipur University da Haujik Oriba Fibam gi matangda Manipur University Staff Association gi mifam ama pangthoktuna khanakre University da total shutdown thamkiba maramna University gi official eba thabak thoram singda chawna chaitheng pire maram aduna mahiroi singa faminaduna yanaba warishina ma atuba matamda puraknaba University Authority da haizaba haina warep lokre University gi maroiba firm registrar controller of examination librarian medical officer University engineer na chingba non technical staff singi ahangba famsing juntha fawbagi manungda mention na baso University Authority da ningshinglagani haire paugi marak thatna tema break ama
Bohagi mustard amadi refined oil, the taste of Assam. Bohagi oil chabiu karupati oibiu. Masida sunatana lucky common price mayam amasu lejari. Adongi manak nakpa store dagi fangbigani. Chabada hauraba, haksang soktaba, Bohagi mustard oil, the taste of Assam. Distributor oining basingna mobile number +917578007064 Guwahati da contact tobirakpa yagani. Bohagi mustard oil. Imphal Valley Academy Co-Education Kari, Imphal West District. Admission open for class 11 Science and Arts including Home Science for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer. Separate boys toilet, separate girls toilet. Transport Imphal Valley Academy, canteen, playground and separate classroom. Asian Girls Academy class 11 Science tamnana bagi admission form thajare. School sida qualified oiraba mani mapung phana train torbo oja singna takpi tambiri. Mapung phana same sarba classroom amadi kusukulai folam suna thamlaba laboratory se. Sang naina weekly amdi monthly test pangthokli. Subject khuding mapan gi expert na counseling piri. Nupi masa singna mapung phaba education gi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakal hanamgi pandam den linkaliba. Asian Girls Academy Sagolban and Shiro. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singa aina exam gi sem saba matamda yamna mating pangbiki aduga BCC dagi aina phangkiba study material regular mock test suggestion na chingba sing yamna chanaki. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. India gi ahanba national awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. RK Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professional. And just like our students, our school has also grown. Admissions open for class 11, humanities and science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex, North AOC. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Guwahati da laing balak pirib singna doctor contact amadi lefam safong gi damakta waningai oidre adom gi service ki damakta pungkon mari hangjari Kangla Healthcare Service Bangagar Guwahati nasima contact tobiro 9706099969 natragana 7002203013 Hakchangi labor sorak padagi producing attaba hakchang choktarba tumma chaba yaraktaba khong hama numayaktaba singidamat amatta nairaba upaidi jolib syrup amasu jolib capsule wo chanmine sinabiyo. Baba, quick zone gidi tatatis college di. Mama cuma pang kuding jam mana yo cuma ngoroi pista salabni na. Ado cuma takta superlink footing gi offer me amun piri sidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Breaking matuna taram nok chiris makhata bapao. Class 10 की परीक्षा दा पोजीशन लौरखरबा मदी मार्क वांगना फंगलकपा उरीपोक लेबा हेरिटेज कॉन्वेंट स्कूल की महिरोई सिंगदा मना मथुम पीबगी थौरम अमंगसी पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी के ऑडिटोरियम द पांगथोखरे थौरम मदुदा स्कूल अदुगी एग्जीक्यूटिव डायरेक्टर संजनबम विक्रम प्रिंसिपल अनीता स्कूल की ओजा अमदी महिरोई सिंग यावना ममा मपा कयासु सरुकियाखे हंदकी क्लास 10 की परीक्षा दा कुन सुबा अमदी कुनिथोय सुबा पोजीशन तारखरबा महिरोई अनीदा लुपा लाख अममम पीखी चाद मरफू मंगा की मथक्ता मार्क फंगलकपा महिरोई सिंगदा लैपटॉप अममम पीखी एग्जीक्यूटिव डायरेक्टर संजनबम विक्रमना स्कूल असिना ngasi फिबम यौरक्तुना अफबा महिरोई सिंग पुथोकपा ngamliba asi महिरोई अमदी ममा मपा सिंगना होटनबा कनबा अमदी ओजा सिंगना कथोकपगा लोइना मथौ पांगथोकपदगिनी हाइखी capable of doing when everybody were leaving. Some of us decided, yes, heritage is the place. And this is where we thank you so much. Please continue to patronize us. It is your belief in us
which is going to put us in a good state. मालेम की ओइना लैरिबा गाड़ी की चांग चादा अमखक्तमक इंडिया दा लेजरबसु लंबी की खुदोंगतिबा थोकदोक्ता सीबा मिसिंग की चांगदी चादा तरुक इंडिया ना ओइ हाइना PWD की चीफ इंजीनियर खुराइजम तेमबन फोंगदोक्रे वफमसी सनराइज ओवरसीज अमदी PWD न सिंधुना PWD की कॉन्फ्रेंस हॉल दा पांगथोकिबा हॉट मेल थर्मोप्लास्टिक रॉड मेकिंग अमदी रॉड सेफ्टी डिवाइसेस के इंटरैक्शन वर्कशॉप होगदोकपा की थौरम दा फोंगदोकिबने थौरम अदुदा EAP की प्रोजेक्ट डायरेक्टर Y Joykumar, Additional Chief Engineer Rural KH Dhanachandra, NHIDC की मैनेजर संजय, ट्रैफिक पुलिस की SP KH सरमान चिंबा मियोय क्याना सरुक याखे थौरमदुदा वा nganglदुना SP सरमान लंबी की खुदोंगतिबा थोकदोक्ता लेखिद्रबा सिंग असि आइन गी ओइबा अमदी मरा लेक्तबा ngakतनी मखोइबु कनानासु सीबगी चैराक पिखिबा नत्ते युमदगी निंगथीजना चटख्रगा सीना हलकपा हाइबसी नुंगाइबा नत्ते मसी थोक्तनबा होटनमिनसी हाइखे चीफ इंजीनियर तेमबना मखाताना मियामगी खुदोंगतिबा थोक्तनबा रोड मेडियन किलोमीटर अमा संघनबदा यानिंगदबा कया थोगलाई लंबी सेमलगा तोइना काइगनबा मफम कयासु लेबना इंजीनियर सिंगना अहेनबा मिटिंग चंगबा मथौ ताइ हाइखे इम्फाल ईस्ट पुलिस कमांडो न फारे हारिबा मोइरांगथेम सुनालदा चही कुंत्रा तरेट अपोकपा एम प्रफुल्लो कैशाम सिंगजमई चिंगा मखा खेत्री लेकाई अमदी कुमाम इनाउबी चही कुंत्रा तरेट अपोकपा के नोरोतोम्बी लेफम तेराखोंग बिष्णुपुर हारिबा मियोय अनि असि RPF अमदी मसिगी लानमी संगलुप PLA गा करिगुंबा हिरम अमत्तदा मरी लैनदे हाइना असिस्टेंट सेक्रेटरी पब्लिसिटी बंकिम गी चेरोल अमना संदोर सेंगदोरकले सेंटर सरकार पाइमिनरबसु बीजेपी का सिटीजनशिप अमेंडमेंट बिल की मतंगददी पुनः चटमिनरोय हाइना जनता दल यूनाइटेड मणिपुर की प्रेसिडेंट हनकनपाउन फोंगदोख्रे वफमसी न्यू चकोंद लेबा पार्टी सिगे ऑफिस ते पांगथोखिबा पाउमी सिंग उनबद फोंगदोखिबने मागना मखा तारदुना बिल असिगी मायोक्ता ngasi पार्टी ऑफिस ममांगदा वाकत मिफम फमननब थौरांग तौबदा इम्फाल ईस्ट DC ना अयाब पिरक्ट्रे लागलिबा जुन की तांग 13 ददी सोइदना पांगथोकलगनी बिल असि पास तौबदा मणिपुर करिशु अकाइबा पिरोय हाइना मणिपुर की चीफ मिनिस्टर N Biren फोंगदोखिबसी थाजब लेते बिल असिगी मतंगदा वा खनरुनबा JDU के नेशनल जनरल सेक्रेटरी KC Tiagina Luchingduna पार्टी की मिहुतना चीफ मिनिस्टर उनबा हाइबदा पाउखम पिरखिदे बिल असिगी मायोक्ता JDU की AP सिंगना पार्लियामेंट सु लाउगनी लोइनना मणिपुर सु खोंगजंग क्या चंगसिलगनी हाइखी इरोइसेम्बा पुनबा मैरापाई बिलुप अमदी इरोइसेम्बा यूथ डेवलपमेंट कमिटी की मिहुत सिंह वारी सानसी हाइना डेप्यूटी चीफ मिनिस्टर न कौरगा फजदबा वाहै वता सेजन नदुना चेरखी हाइबा थवोंग यानिंगदबा फोंगदोक्तुना इरोइसेम्बा मयाई लेकाइदा वाकत मिफम चथखरे मैरापाई बिलुप की मेंबर AK तिलोतमाना केंद्र की लुचिंगबा अमा ओइरगा मानबा मित्येंग येंगबा ngamdaba लाइबक थीबनी इरोइसेम्बा कम्युनिटी हॉल लनाई मियोय खरगी ओइबा यारोय केस लेरिबा कम्युनिटी हॉल दा सोलर पावर तौबगी महूत क्लब की बिल्डिंग दा ओइना तौबियु हाइखे मरा लेजद्रबा मियोय सिंगजिबु करंबा मखन की एक नो पालागा फाबगी कोइतान तानदना ngasi अयु पुलिस कोइ इरोइसेम्बा पुंबा साइदा यामना लाक्तना ngantadagi lai mase मसे नुंगाइजदे पेनदे तौबिगनु मरा लेतबा मी फाबिगनु हाइना थमजनिंगी M2 अमदी M जोग्या पुनबा जेसन मणिपुर तरेट शिबा पे कमीशन चनहलु हाइबा खोंजंग सौगलदुना लमफेल पातलैबा तोंगान तोंगानबा ऑफिस सिंग एम्प्लॉई सिंगना थबक सुबा लेप्तुना मसा मसा की का की मपालदा लैनखरे एजुकेशन एस इम्फाल वेस्ट DC अमदी DC ऑफिस कॉम्प्लेक्स त लैबा ऑफिस सिंग SCERT कोऑपरेटिव ऑफिस न चिंगबा सिंग एम्प्लॉई सिंग थबक सुदना लेखी SCERT की स्टाफ सिंगना तरेट शिबा पे कमीशन चनहलु हाइदुना खोलाव कया लाउकी JSN Changsiliba Khongjang asi Sogatladuna All Manipur Agriculture Employee Welfare Organization Sunduna Porompataleba Imphal East District Agriculture Office the Wakat Mifam Pamkre Mifam Masiga Mari Lainana Technical Staff and Indira Employees Singna Changsiliba Demand asi Maram Chai Maram Asina Atuba Matamda Demand Sing Pitok Piu Haiki Mahairoi warak luba oja ahungi mathakta FIR palak pabu yaningdaba phongdoktuna ngasi Kwakaitel mayai koibida leiba Millennium Institute of Sciences ki Mahairoi singna wakat mifam phamkre wakat mifam asiga mari leinana class 12 science ki Mahairoi Seram Kamena Mahairoi singna changsiliba khongjang kanana su insin balaite warishin puraktriba fawba khongjang changsingani haiki ओजा अमदी छात्रसी अनिसिगी मरक्ता यानबा पोरक्तुना स्कूल असिदा हानगुम महौसागुम क्लास तो हनबिउ लाकदब 12 एग्जाम से थादना
अखोई मतम थिंदरगा अखोइसिदा लाई पादगी मतम मंगन जरिबसे अखोई की चाउन मांगजबनी यानबा पुरक्तुना नाकन अनसिदा हानगुमना क्लास तो हनबिउ हाइबसे हाइजनिंगे Sika Higher Secondary School ge headmaster founder amadi chairperson yauna school asida handak pamdaba thokdok thokiba adugi yanaba purakre haina media da phongdokiba wafam adu aran bani yanakiba laiti haina mahiroi singi guardian singna phongdokre ngasi Kanchipur gi mafam amada parents sing yauna oja sing amadi mahiroi singi apunba mifam ama pangthoklaba matungda paumi sing onabada guardian Seram Mangina school gi leriba fiba masina mama mapa singda macha singi career manglagadra haibagi nungnangba pokle karigumba founder Surbalana Puragadi class 6 tagi 12 faubada tamliba mahiroi sing transfer certificate lorgani haiki magna makha tana school lasige handak chehigi session loiba faubadi school gi chairman Longjam Ananda makha tana paiba pami karigumba masida yanadrabadi macha sing school asidagi pulap hongdok lagani haiki isi loraga aikoina topama haiba ngang ni sujo soidanaba tawsini adu masi pulumdi atien matamda tawi agadam nati angang coaching thaga me da headache wagada potamanina aikoi mafam masi da sugai kaidana angang je mafam masi sahi course ma anangi makha da tawri bezi masi aikoi guardian memna haiba wari masi lowani Kanglei Mime Theatre Repertory na no budget koba anoba mime play amang ngarang Chandrakriti Hall da utkre play ase Ministry of Culture gi santhak makhada Dr. Y Sadanandagi lanai project oina puthokpani play ase na lamdam masida culture tawba singna matik chaba awamal fangdaba sing adu utpaga loinana culture dasu government na mityeng changpham thoi haiba phongdokhi Folk tales amasung masige educative value haibasida numit marini chathagadaba workshop ama Kakching gi practicing junior high school da hokre SERT na sinduna Kakching district ki manungda leiba elementary school ojasing gi oiba workshop hokdokpagi thoramda JEO Kakching Dr. Y Achoba SERT OSD Dr. Y Nandini su sarukyaki Thobal Forest Division Wildlife Institute of India amasung youth organization komnauna Mondum Mahadeva amadi bamo lekai da u chara kayamarum thaduna awareness thoram pangthokre District Legal Services Authority Infal West na Kamong Nupi Angangi Yaifalup amasung Educare Coaching Center Nambol ga khutsamnaduna Nomugeba Legal Awareness Thoram ama KM International School Nambol da pangthokre thoram gi saruk ama oina u chara kayamarum su thaki Manipur na India gi saruk ama oikraba matungda chatharakliba mihat mipun nupi angang sing otpi naibiba hatok piba kanglup masel gi marakta thajanadaba amadi senja thumja gi chatnabi kya asida RPF na nungnang ba phongdokli lupasi gi secretary publicity Robin Khuman gi cherol amana mihat mipun miot minegi thokdok sing asi lanwi sing na tawrambadagi ngasidi makoina thadokpa khutchabi sing na chathabaga chap manare state police amasung paramilitary force sing na chathaba fake encounter gi mayokta thangat ba case amana fake encounter gi chang khara makai hanthan ba ngamkhrabaso masak khangdaba singna hatlamba kaplamba gi thokdok sing adumak leri english singani tara manga da manipur da nupa maudra taruk hatkibagi media du report lei lisingani tara taruk ta humdrani thoi hatkhi lisingani tara teret ki january thadagi me fawbagi manungda nupa kunma thogi asi bahak chang fangki nupa khunai na awaba fangbagi chang wangliba makai nupi singna hena fanglibani masina takpadi chahi ani ahum manungda nupa chamaga maudra ni thoi si khibagi awaba adu nupi chamaga maudra ni thoi dagi hena fanglibani asumna oiragli ba saklon asimak india gi fibanung da leirubagi maramna phangpham thokpa phanghandaba tughat piba otpi naibiba mahaina oirakpani ngasidi nupi oibi singi punsi ngakpi senbina ba leitraba fibam ama oirakle Police ki wire loisang sing amadi lengak loisang singi mamang maktada nangliba awa chaitheng sing achumba wire phangba ngamdre hairi cherol lasina makha tana mamangai dagi nungshi chana na himinarakli ba furup singi marakta thaja naraktaba nungsinadaba maru hunba hauki masida lining amadi nat singi achak pa mainungda thau haijin bagum mateng panglabaso ngasi khongpham handokna raba matam sida kanglup naiba hugi mayai adu kokpa ngamdana leiriba asina takpadi india gi khut chalakpa asina geopolitics ta thojilibani haibasi mayek sengle hairi saglon singa sigal loinana nongmonomogi hengalagliba senja thumja asina araiba kangbu oiba babu class ki marakta chatnabi ma oirakpada nattana apunba khunai asigi manungda wachat wanombagi hainabi oija oithakta ikai iki khangna raktaba chatnabi leirakle lei asidagi hena lan shinduna changsin khrabadi
mayai kaba chinjak ta laichuraba macha masu singi masing nupi mangba mau mangbagi thokdok sing hengalakuna khonai asi kangkhong chaibagi fibam amada laklagani pumnamak asi India gi nat amasung leishimlol gi fiban da punchin khibadagi thorakpa leina oina maramna lamdam asigi maromdom lepchadriba fawba leina asidagi kokpa ngamloi hairi Tangai fadana chang daba yadaba potlam yauna gas ki mamal atya pakna wangle haina NDA government pu maral sira duna ngasi Manipur Pradesh Mahila Congress Committee amasung Youth Congress Committee anina pun sinduna BT Road laiba Congress bamen mamang da protest tawkre NDA sarkar chinga khut ka manadaba thabakna amat toba sarkar ni pochegi mamal hantahalu petroleum product ki mamal hantahalu amasung lairaba miyam da awaba piroi da bani haina Manipur Pradesh Mahila Congress ki President L Tilotamana fongdokki petroleum products highly LPG gumba petrol gumba mayam da mamal na siyam na wanghandana miyam praja mostly base Bharatiya Janata Party ki lead government NDA government na se miyam yekna bani petroleum product ki mamal hanthaga da bani masigi responsible lai ba praja mayam da awaba mukhanda piro da bani hadana BJP government ki makhamda hanna law Maklang Turel dagi horak laga loktak ta takhigadaba Nambol Turel da Nambol Ward Number 7 gi mafam kharada turel mapal da dukal amadi hotel sajaliba asi loktoktuna ising ichaw gi awaba mayok nadana bahot na minasi haina ward number 3 ki councillor L Biramani na turel khongbal sengdopagi thabak chathriba asiga mari lainana paumi sing da phungdokre All Jiribam United Minority People's Organization Tha Asigi Marida State Level Drafting Committee of Bill for Protection of Manipur People the Memorandum of Pishin Kibada Jiribam the Kundariba Bengali Ngang Singh Manipur gi Indigenous People ni Hairabadi Karamba Matamdagi Jirida Kundaraki Bano Haiba Maite Community Jiribam na Hangli Makoni Yellow Mini Hairabanina Manipur gi Yellow Mi Singh ni Haina Leirak Laba Chingmi Tammi Singh Asina Mitop Oiba Tarabara Manipuri Haibasi Chingmi Tammi Bu Khangnei Manipur gi Wafam Khanabada Manipuri Nat Tabasina Wafam Yauba Mathau Tade Haiki Tang Marida All Jiribam United Minority People's Organization Haina Jirida based over Lupamana Convener State Level Drafting Committee of Bill for Protection of Manipuri People da Memorandum Mama Pisan gi badu koi tenera matung da moni pisal be memorandum si ekoni janing da ba ekoni nuai jada ba paw ba marum khar le badagi mase ekoi na matam charing da ekoni sendok chaning duna ngasi gi press meet asi kaujabani Sansad Aadars Gram Yojana ki sarukama oina Thinungang Gram Panchayat pu model Gram Panchayat ama oina semgatliba asigi manung channa veterinary office complex ke koibada u chara kayamarum thakre tharamaduda MP Dr T Maina DC Pawan Yadav Pradhan and Vegabati su sarukyakhi Manipur government na college taruk lokhatpada oinam college yaurakpadagi college asigi governing body teaching amadi non teaching staff singi marakta thokli beirang asia thubada yashinaba puraknaba students union sinduna miyang ge mifam ama college asida pangthokre mifam aduda oinam kendrige MLA L Radha Kishore su sarugyaki wathok asigi warishin lakliba session asigi mamangda loshinana warep lokhi RR Enterprises na sinduna chak thongnanaba gas asoi engam yaudana sizinanaba awareness thoram ama kamong mashnam lekai da pangthokre tharmaduda yaro bamdia jila parishad member S Manglembi RR Enterprises ki training manager O Rajesu sarukyaki Krishi Kalyan Avyan ki district level coordination mifam ama DC channel ki chamber ngasi pangthokre mifam asida DC Krishna Kumar joint director ICAR Dr LL Singh KVK channel ki senior scientist Dr Deepak Su sarukyaki Kadana Langol Laimanal Namdulong part 2 da drive chathabada yungong liter chamaga humfu amasung yu sungbada season naba potlam kayamarum fagat le hairi yu sing asi Miyoi manga dagi fagat kibani fagalaba polam sing miya mamang da haidok tu na mangan kre. Amarom da drive asi loiraba matung muzi kunau da nisa yoliba sing haurak tu na Kadalango lai manai Rangailong area president Aking ge atum ahaw yonba hotel mayam changduna thugairamle maduda khamleba nupi ani asok apan nangduna laikatnari hairi thogdok asibu yaningda ba phongdok pagaloina na hana langolda nisa yondana ba khangan ba laikre nisa gi potlam athing ba adumak thamkhigani haiki
सा हाइबबुदी मुथक्कदबनी हाना कदाबु इखोय यावरगा तौबनेबा कदागा इखोयगा पुलगा तौबने अदुबु मोयना करिसु लैतबा होटल तौबबुदी चुमदे हाइबनी निसाबुदी चुम्मे थुगाइबा हुंदोकपा चुम्मे अदुबु होटल असिबुदी करिगिनो कदादा यावे निसा बन्द यावे हाइबगिदमक असि थुगाइबसिदि कोसु या यानिंगदे असिगिदमक मयामना पांगबिबा याबा नत्रगा इखोयगिदमक तौबिबा याबा तौबियो अदु Ringing and Spinning Self-Help Group na sinduna skill reeling amasung spinning center cum training program ama oinam kenrigi manung chana leiba ngaikong kulenda hangdokre tharamadu oinam kenrigi MLA L Radhakishore Bisnupur district ke adyaksha Dr Rama Baisu Sarukya ki lupa lakh manga makhai rom changna center asi sakhi bani hairi Masagi chahi humfu mangarom surabi Thobal wang mataba sorok mathakta leibi waikhom radhe kobi nupi ama Thobal turel da tasin badagi leikhidre thogdok asi ngasi ayuk pung 3:30 taba matamda thokibani mahaki asi bakchang adu mahakna takiba mafam adudagi meter chani lom chatlaga leiba wang mataba sorok makhagi SSAW8 club ki mayadagi fangki Directorate of Environment ki matenggaloina na Discover Manipur na Barak Circle Jiribam the World Environment Day thoram numit nini chupna pangthokre Barak Circle de laiba tongan ba school singda thoram asi pangthoktuna malem goina honglakli ba eng asa asidagi kanana ba akhang ahai singna resource person oina wangangki Thado Students Association Sada Hills ki Nomugeba Career Guidance cum Counseling Thoram Ama Kangpokpi District Headquarter the Pangtokre Thoram aduda EMRS ki Principal Dr Ngamkho Hau Hauke Thado NP General Headquarter ki President Stephen Thangtinglen Elite Higher Secondary School ki Principal Jampu Kipgensu Sarukya ki Hemang Singh Sit amasung Pegin Kipgena resource person oina wangang ki Kangpokpi ki tongan ba school singi meheroi chamaga yankhai romna tharam aduda sarukya ki Hojik sanabagi pau Social Development Athletic Union Tekchum na sinduna team kunmari na saruk yaduna Tekchum High School ground de chathariba ahanba SDAU trophy gingasi sanakiba ahanba match ta angtha F sina Raido Charangpat pu goal Nepal sino da thoikre ani suba sanakiba match sel langthabal F sina Susa Langthel bu goal taruk anida thoiki Churachandpur de chathariba Raja Gokhothang Guite Football Memorial gingasi sanakiba match ta ahanba round da Lenai F sina Korte brother bu goal ani amada ani shuba metsana muiwalai na jotalbo ani sino da thoikre Timpu da pangthokiba marirak shuba international courier championship amadi ahumlak shuba international kumset masana da India gi mahut sinduna saruk yaruba Manipur gi sanare ahumna gold medal ani amadi silver medal ama laurakle medal lauraklaba sanare sing senapati sabal nambol gi club amadi miyamna harauk tayamna okre South Asia Kung Fu Federation sindana nominini chatharakpa ahanba South Asia Kung Fu Championship lisingini tara Nepal gi Kathmandu da ngasi loishinkre Championship asida South Asia gi leibak taruk India Nepal Bangladesh Sri Lanka Pakistan amadi Bhutan gi sanaroi chamaga humdra na sarukya ki loishinbagi thoramda Federation gi President Prem Gomjang Working President Gyan Lama amadi Sunil Thapa su sarukya ki Makata na sana bagi pause sport journalist Boya Ningthau jamdagi fangbigani Welko Kongo Bazar amadi BPYC Basikhong Sathariba Manga Suba Thongju Kendra Games ki football masana gi semi final sangkhre Thongju Kendra United Club Association sinduna tha sigitang amadagi team taramari na group mari thongna khaidoktuna SWC ground khongmanda sathariba Manga Suba Thongju Kendra Games ki football masana gi ngasi sanakiba ahan ba quarter final match ta Welko Kongo Bazar na ASS Singjamai Kongo Road pu goal ahum ani da maiti bapiduna semi final sangkhibani match asida mai pakipa Welko Kongo Bazar gi goal ahum adu Ice Romes TIs Henba amadi TIs Bharat na match ki kontra mari suba
suba yankai humdoi suba madi humpu suba minita sankhibani match asida maiti khiba ASA singamai kongbo road ki golani aduna A Robin na match ki manga suba madi nipu humdoi suba minita sankhibani masana asigi ani suba quarter final match ki sana khibada BPYC Basikhong na CO Khetri lekai bu gol mari sino da maiti piduna semi final sangkhre match asida mai pakhiba BPYC Basikhong ki gol mari adu El Bharat na match ki Nepal suba kunmanga suba nipu humdoi suba madi nipu mari suba minita sankhibani hayeng nungtil pung ani tabada ahum suba quarter final match waina RSC Thongju Waikhom Khongnang amadi SWC Khongmon Zone 4-5 ka sanagani mari suba quarter final match nungtil pung ahum tabada NYTIC Wakam Suthek amadi MMC Mongkhang lambi ka sanagani Tarom the Super State 11 7-a-side village wise football tournament ki final da KYDC Kaikol amadi YDC Posangbangga sanaragani Mayang Langjing Youth Library Club na sinduna mamang thagi tang kunma thoidagi team 18 group mari thongna khaidokuna Mayang Langjing Kangjibu ground tamang da sathariba Tarom the Super State 11 7-a-side village wise football tournament ki ngasi sanakiba ahanba semi final match da KYDC Kaikol na MIYDA mana inkol bugol ahum amada maiti piduna final sankhibani match asida mai pakhiba KYDC kaikoli gol ahum madu zekisana match ki taratruk subamadi kuntra matoi shiba minute gol ani sankhi atopa gol aduna Napoleana match ki kuntra amdoi shiba minute sankhibani match asida maiti khiba MIYDA mana inkol gi amatangar gol aduna sanana match ki nipunipal suba minute sankhi tournament asigi ani suba semi final match ki sana kibada YDC Posangbam na Lingthoi FC ngairang bambu gol ama sinoda maiti piduna final sangkhre YDC Posangbam gi mai pakhibi gol adu Bikramjit na match ki kunmathoi suba minita sankhi sathariba tournament asigi aroiba match tha asigi tang tarukta KYDC kaikol amadi YDC Posangbam ga sanaragani Rowing Federation of India ki mieng makhada Senaida ngasidegi kunmathoi suba subjunar amadi ahum suba interstate challenger sprint national rowing championship ta Manipur gi subjunar gi nupa amadi nupi gi team quarter final sangkhre Manipur da 7 pace ana hangadabani haiduna M2 amadi MGO na sangchilapa khongjang sagoladuna Youth Affairs and Sports Department Khumbalampa ki employees singna department asigi office da wakat mifam satakhre Thagachari boyai loshilak padangasi numagi engasagi pau taminasi Directorate of Environment ki phangkiba ngasi goikiba ingasa mari nungjugi pauda khwaidiki sakhiba Celsius degree kontra 3.9 Nepal Khwaidiki ingba Celsius degree 3.9 Nuksita yaubo isang manil gisang maximum dasada mariputra Nepal dasmik maripu mga minimum dasada yang kay nitoy dasmik kontra drug oiki nga sige nung suki pagisang ahum dasmik yang kay mari millimeter ni Hauzero bada mariba pau amuk kahana License Kakraba Vairodan School ki nakal da Haira Yoliba non-local kunmari ki phampam Imphal City manung da piga da bani haiba sarkar ki akanba pressure lakpadagi IMC manung da benadre Technopol District ki More da athuba matam da trauma center ama sanana ba thaurang leire haina Health Minister L Jayant Kumar na phongdokre amasong Imphal manung da footbridge ahum sagatawri Ngasigi nasib na pidibapau matang aswa na loisinjare midyang tabi di basingi mafam dagi kainaya thang nijari pinapinasi.